ꯊꯥꯒꯠꯆꯒꯦ ꯃꯈꯥꯁꯤꯗ ꯑꯩꯅ ꯑꯩꯈꯣꯏ ꯄꯤꯌꯥꯔꯣ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯔꯥꯛꯐꯝ ꯔꯣꯕꯤꯟ ꯃꯌꯥꯝꯅ ꯀꯨꯀꯤꯒꯤ ꯍꯦꯛ ꯁꯤꯒꯤ ꯂꯥꯟꯁꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯃꯃꯤꯡꯁꯦ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯅ ꯏꯅꯥꯎꯗ ꯑꯩ ꯃꯥꯏꯞꯁꯦ ꯁꯤꯟꯅꯖꯒꯦ ꯀꯨꯀꯤꯅ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯗ ꯃꯃꯤꯡ ꯐꯖꯕ ꯑꯃꯁꯨ ꯄꯤꯕ ꯑꯩꯅ ꯊꯤꯄꯥꯏ ꯀꯣ ꯍꯥꯏꯅ ꯊꯤꯄꯥꯏ ꯀꯣꯅꯦꯕ ꯃꯃꯤꯡ ꯑꯩꯅ ꯄꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯦ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯃꯃꯜ ꯌꯥꯝꯂꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯑꯆꯤꯟꯕ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯒꯨꯋꯥꯍꯥꯇꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯄꯥ ꯏꯄꯨꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯔꯥꯝꯕ ꯏꯊꯤꯡꯕꯣꯜꯕꯨ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯎꯅꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯊꯣꯛꯄꯤꯔꯛꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯦꯟ ꯄꯥꯎꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯏ ꯃꯔꯤ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯂꯤꯄꯨꯟꯗꯨꯕꯨ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯪ ꯄꯨꯟꯃꯤꯟꯅꯕ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅ ꯆꯥꯟꯕꯤꯒꯅꯤ ꯊꯥꯒꯠꯆꯔꯤ ꯊꯃꯣꯏ ꯁꯦꯡꯅ ꯀꯨꯀꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯍꯥꯟꯅ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯆꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯄꯤꯛꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯀꯅꯥꯒꯤ ꯁꯤꯕꯁꯥꯒꯔꯗꯒꯤ ꯀꯅꯥꯒꯤ ꯀꯥꯕꯣ ꯇꯝꯄꯥꯛꯇꯒꯤ ꯍꯥꯟꯅꯒꯤ ꯑꯁꯥꯝꯒꯤ ꯖꯒꯥ ꯈꯔ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯊꯤꯅ ꯆꯥꯎꯅ ꯂꯩꯔꯝꯕ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯃ ꯅꯤꯡꯊꯧ ꯄꯥꯟꯕ ꯏꯟꯗꯤꯌꯥ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯂꯩꯔꯝꯕ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯁꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯃꯤꯅꯥꯏ ꯂꯩꯊꯥ ꯑꯣꯏꯅ ꯆꯪꯉꯛꯄ ꯃꯤꯅꯥꯏ ꯂꯩꯊꯥ ꯑꯣꯏꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯂꯦꯇ꯭ꯔꯤꯟ ꯁꯦꯡꯍꯟꯕ ꯈꯣꯡꯕꯥꯟ ꯁꯦꯡꯍꯟꯕ ꯈꯣꯡꯕꯥꯟ ꯇꯧꯍꯟꯕ ꯅꯂꯥ ꯁꯦꯡꯍꯟꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯃꯤꯅꯥꯏ ꯂꯩꯊꯥꯡꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯂꯝꯅꯤꯅ ꯀ꯭ꯂꯦꯝ ꯇꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏꯁꯤ ꯃꯤꯇꯝꯕꯥꯡꯅꯤ ꯑꯩꯈꯣꯏꯁꯤ ꯃꯤꯊꯤꯕꯣꯡꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯃꯟꯕ ꯊꯣꯛꯑꯣꯏ